ꯃꯌꯥꯝ ꯉꯁꯤ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦꯀꯣ ꯑꯗꯨ ꯚꯤꯗꯤꯑꯣꯁꯦ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯇꯥꯡ 4 ꯀꯣ ꯇꯥꯡ 4 ꯊꯥ 4 4 ꯄꯣꯔꯇꯜꯒꯤꯀꯣ ꯑꯗꯣ 4 ꯄꯣꯔꯇꯜꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗꯣꯀꯣ ꯃꯦꯅꯤꯐꯦꯁꯇꯦꯁꯟꯒꯤ ꯑꯣꯏꯔꯣ ꯑꯇꯩ ꯑꯇꯩꯀꯣ ꯑꯗꯨꯒ ꯌꯨꯝꯗꯁꯨ ꯉꯥꯏꯔꯦꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯣꯔꯅꯔ ꯃꯔꯤꯁꯤꯗ ꯀꯩꯅꯣꯝꯃ ꯁꯨꯝ ꯊꯝꯕꯤꯌꯣ ꯍꯥꯏꯗꯤ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯀꯣ ꯍꯦꯟꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯅꯕ ꯁ꯭ꯇꯦꯕꯤꯂꯤꯇꯤ ꯂꯥꯛꯅꯕꯅ ꯍꯥꯏꯔꯁꯦꯀꯣ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯁꯝꯅ ꯍꯥꯏꯕꯗ ꯑꯩ ꯐꯖꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯛꯑꯒꯦꯀꯣ ꯑꯗꯣ 4 ꯅꯨꯃꯤꯠꯁꯤꯒꯤ ꯇꯧꯅꯕ ꯈꯔꯅꯤꯀꯣ ꯑꯗꯣ ꯑꯍꯥꯟꯕꯗ ꯍꯥꯏꯗꯤ 4ꯒꯤ ꯃꯦꯅꯤꯐꯦꯁꯇꯦꯁꯟꯒꯤ ꯃꯇꯥꯡꯗ ꯂꯥꯛꯑꯁꯦꯕ ꯏꯌꯣꯀꯣ ꯍꯥꯏꯗꯤ ꯄꯨꯡ 4ꯒ ꯃꯤꯅꯤꯠ 4ꯒꯨꯝꯕ ꯀꯩꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯑꯅꯤ ꯊꯣꯛꯅ ꯏꯕ ꯌꯥꯏꯀꯣ ꯄꯨꯡ 4ꯒ ꯃꯤꯅꯤꯠ 4 ꯑꯃ ꯂꯩꯔꯦ ꯄꯨꯡ 4ꯒ ꯃꯤꯅꯤꯠ 94 ꯑꯃ ꯂꯩꯔꯦꯀꯣ ꯑꯌꯨꯛꯁꯤꯗ ꯇꯧꯍꯧꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯅꯨꯡꯗꯥꯡꯗ ꯇꯧꯒꯦ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯇꯧꯒꯦꯔꯥꯀꯣ ꯑꯅꯤꯁꯤ ꯃꯇꯝꯁꯤꯗ ꯍꯥꯏꯗꯤ ꯇꯧꯔꯒꯗꯤ ꯌꯥꯝ ꯐꯔꯦ ꯑꯗꯨ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯂꯩꯅꯀꯣ ꯎꯍꯧꯗꯕ ꯈꯪꯍꯧꯗꯕ ꯐꯔꯛ ꯇꯥꯍꯧꯕ ꯈꯣꯠꯍꯧꯕ ꯑꯗꯨꯃꯥꯏꯅ ꯌꯥꯎꯔꯒꯗꯤ ꯃꯇꯝ ꯑꯃ ꯑꯗꯨꯃꯥꯏꯅ ꯀꯛꯄꯤꯔꯒꯀꯣ ꯃꯇꯝ ꯑꯃ ꯍꯥꯏꯔꯒꯗꯤ ꯍꯥꯏꯗꯤ ꯑꯩꯅ ꯁꯪꯕ ꯃꯇꯝꯗ ꯇꯧꯕꯤꯔꯣ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯑꯗꯣ ꯁꯤ ꯃꯇꯝꯁꯤꯗ ꯇꯧꯔꯒꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯕꯅꯦꯀꯣ ꯁꯥꯏꯗ ꯑꯗꯨꯅ ꯏꯍꯧꯔꯣ ꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯁꯤꯒꯤ ꯃꯇꯝꯁꯤꯗꯀꯣ ꯑꯩꯒꯤ ꯋꯤꯁꯦꯁ ꯀꯔꯤ ꯀꯔꯥ ꯃꯌꯥꯝ ꯂꯩꯅꯀꯣ ꯑꯩꯅ ꯅꯤꯡꯉꯤꯕ ꯍꯥꯏꯗꯤ ꯑꯩꯅ ꯅꯤꯡꯕꯅ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯑꯣꯏꯔꯣ ꯑꯩꯒꯤ ꯔꯤꯂꯦꯁꯟshipꯀꯤ ꯑꯣꯏꯔോ ꯑꯩꯒꯤ ꯍꯦꯜꯊꯀꯤ ꯑꯣꯏꯔꯣ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯔꯣꯀꯣ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯀꯣ ꯍꯥꯏꯗꯤ 4ꯁꯦ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯅ ꯃꯤꯁ ꯇꯧꯕꯤꯒꯅꯣ ꯌꯥꯔꯒꯗꯤꯀꯣ 4ꯅ ꯔꯤꯄ꯭ꯔꯦꯖꯦꯟ ꯇꯧꯏꯁꯦ ꯑꯩꯈꯣꯏꯒꯤ ꯁꯣꯂꯤꯠ ꯐꯥꯎꯟꯗꯦꯁꯟꯁꯅꯦꯕ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯅꯝꯕꯔ 4 ꯑꯩꯈꯣꯏꯅ ꯐꯝꯃꯤꯕ ꯆꯧꯀꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯍꯤꯞꯄꯤꯕ ꯐꯃꯨꯡ ꯃꯈꯣꯡ ꯃꯔꯤ ꯄꯥꯟꯗ꯭ꯔꯥ ꯃꯈꯣꯡ ꯃꯔꯤꯁꯦ ꯆꯦꯠꯇ꯭ꯔꯥ ꯑꯃꯈꯛ ꯍꯥꯏꯗꯤ ꯄꯩꯕ ꯈꯣꯠꯄ ꯇꯨꯕ ꯈꯣꯠꯄ ꯅꯣꯝꯕ ꯈꯣꯠꯄ ꯀꯩꯝꯇ ꯇꯧꯗꯦꯅ ꯃꯈꯣꯡ ꯃꯔꯤꯁꯦ ꯌꯥꯝ ꯐꯩꯀꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯅꯝꯕꯔ ꯔꯤꯄ꯭ꯔꯦꯖꯦꯟ ꯍꯥꯏꯗꯤ 4 ꯅꯝꯕꯔꯁꯤꯅ ꯔꯤꯄ꯭ꯔꯦꯖꯦꯟ ꯇꯧꯔꯤꯁꯦ ꯍꯥꯏꯗꯤ ꯕꯦꯂꯦꯟꯁ ꯄꯤꯁ ꯍꯥꯔꯃꯅꯤ ꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯀꯣ ꯑꯗꯨꯒ ꯅꯝꯕꯔ 4ꯅ ꯑꯃꯨꯛ ꯔꯤꯄ꯭ꯔꯦꯖꯦꯟ ꯑꯦꯂꯤꯃꯦꯟ ꯃꯔꯤꯅ ꯍꯥꯏꯔꯁꯤꯅꯦꯀꯣ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯑꯁꯇ꯭ꯔꯣꯂꯣꯖꯤꯗ ꯑꯃꯨꯛ ꯂꯥꯛꯑꯒꯗꯤ ꯑꯦꯂꯤꯃꯦꯟ ꯃꯔꯤꯅ ꯍꯥꯏꯔꯒꯗꯤ ꯀꯩꯅꯣ ꯂꯩꯔꯦꯀꯣ ꯑꯔꯠ ꯂꯩꯔꯦꯀꯣ ꯑꯔꯠ ꯂꯩꯔꯦ ꯋꯥꯇꯔ ꯂꯩꯔꯦ ꯐꯥꯏꯔ ꯂꯩꯔꯦ ꯑꯗꯨꯒ ꯑꯦꯔ ꯂꯩꯔꯦꯀꯣ ꯉꯁꯥꯏꯒꯤ ꯑꯔꯠ ꯑꯦꯂꯤꯃꯦꯟꯀꯣ ꯍꯥꯏꯗꯤ ꯑꯔꯠ ꯑꯦꯂꯤꯃꯦꯟꯁꯦ ꯑꯩ ꯃꯄꯥ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯔꯛꯀꯦꯀꯣ ꯍꯥꯏꯗꯤ ꯉꯁꯥꯏ ꯏꯕꯗꯨꯃꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯩꯅ ꯌꯨꯝꯗ ꯇꯧꯒꯗꯕ ꯈꯣꯠꯀꯗꯕ ꯃꯌꯥꯝꯁꯦ ꯍꯥꯏꯇꯥꯔꯦ ꯑꯔꯠ ꯑꯦꯂꯤꯃꯦꯟꯁꯤꯅ ꯍꯥꯏꯗꯤ ꯀꯔꯝꯕ ꯗꯤꯔꯦꯛꯁꯟꯁꯇ ꯑꯣꯏꯒꯦ ꯋꯥꯇꯔ ꯑꯦꯂꯤꯃꯦꯟꯅ ꯀꯔꯝꯕ ꯗꯤꯔꯦꯛꯁꯟꯁꯇ ꯑꯣꯏꯒꯦ ꯑꯦꯔ ꯑꯦꯂꯤꯃꯦꯟꯅ ꯀꯔꯝꯕ ꯗꯤꯔꯦꯛꯁꯟꯁꯇ ꯑꯣꯏꯒꯦ ꯐꯥꯏꯔ ꯑꯦꯂꯤꯃꯦꯟꯅ ꯀꯔꯝꯕ ꯗꯤꯔꯦꯛꯁꯟꯁꯇ ꯑꯣꯏꯒꯦ ꯁꯤꯒꯤ ꯗꯤꯔꯦꯛꯁꯟꯁ ꯃꯄꯥꯁꯤꯗꯀꯣ ꯑꯩꯈꯣꯏꯅ ꯌꯨꯝꯒꯤ ꯄꯦꯟꯠ ꯇꯧꯕ ꯃꯇꯝ ꯍꯥꯏꯇꯥꯔꯦ ꯌꯨꯝ ꯀꯩ ꯁꯥꯕ ꯈꯣꯠꯄ ꯑꯅꯧꯕꯒ ꯁꯥꯕ ꯂꯩꯔꯒꯗꯤ ꯍꯥꯏꯗꯤ ꯀꯂꯔꯁ ꯍꯥꯏꯐꯦꯠꯇꯪ ꯆꯦꯛ ꯇꯧꯔꯒ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯍꯥꯏꯗꯤ ꯃꯆꯨ ꯁꯤꯁꯦ ꯐꯖꯩꯅꯦ ꯍꯥꯏ ꯍꯣꯏ ꯐꯖꯕꯗꯤ ꯈꯟꯒꯗꯕꯅꯤꯀꯣ ꯐꯖꯕꯗꯨꯒ ꯆꯥꯅꯕꯗꯨꯒ ꯁꯤ ꯃꯇꯁꯦ ꯋꯥꯁꯇꯨꯒꯤ ꯑꯦꯀꯣꯔꯗꯤꯡꯂꯤ ꯍꯥꯏꯗꯤ ꯁꯣꯝꯒꯤ ꯗꯤꯔꯦꯛꯁꯟꯁꯤꯗꯅ ꯑꯩꯈꯣꯏꯅ ꯍꯪꯒꯄꯥꯟ ꯁꯪꯕ ꯐꯩ ꯁꯣꯝꯒꯤ ꯗꯤꯔꯦꯛꯁꯟꯁꯤꯅ ꯑꯉꯥꯡꯕ ꯁꯪꯕ ꯐꯩ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯑꯗꯨꯁꯨ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯕꯤꯌꯨꯀꯣ ꯑꯗꯣ ꯉꯁꯥꯏ ꯑꯣꯜꯔꯦꯗꯤ ꯌꯨꯝ ꯁꯥꯔ ꯈꯣꯠꯂꯒ ꯁꯦꯇꯜ ꯇꯧꯔ ꯂꯩꯈꯤꯕ ꯉꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯀꯃꯥꯏꯅ ꯁꯤꯕꯨ ꯑꯃꯨꯛ ꯍꯟꯖꯟ ꯍꯟꯖꯟ ꯔꯤꯄꯦꯟ ꯇꯧꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯍꯥꯏꯕꯒꯤ ꯑꯗꯨꯒꯤ ꯀꯣꯏꯁꯟꯁ ꯑꯃ ꯂꯥꯛꯑꯅꯤꯀꯣ ꯑꯗꯨꯅ ꯔꯤꯄꯦꯟ ꯇꯧꯕꯩ ꯃꯍꯨꯠꯇ ꯑꯅ ꯍꯥꯏꯔꯤꯁꯤꯅꯀꯣ ꯍꯥꯏꯗꯤ ꯐꯤ ꯑꯉꯥꯡꯕꯒꯨꯝꯕ ꯀꯩꯒꯨꯝꯕ ꯐꯤ ꯑꯉꯥꯡꯕ ꯐꯤ ꯑꯉꯧꯕ ꯐꯤ ꯍꯤꯒꯣꯛ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯐꯤ ꯍꯪꯒꯄꯥꯟꯒꯨꯝꯕ ꯀꯩꯒꯨꯝꯕ ꯂꯩꯅꯀꯣ ꯑꯗꯨꯝꯕꯅ ꯁꯤꯜꯂꯁꯨ ꯌꯥꯏꯀꯣ ꯑꯗꯣ ꯁꯤꯟꯕꯁꯤꯗ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯆꯥꯅꯕ ꯀꯩꯅꯣꯁꯦ ꯍꯥꯏꯔꯁꯤꯅꯦꯀꯣ ꯆꯥꯅꯕ ꯑꯩꯈꯣꯏꯒꯤ crystals ꯀꯩꯒꯨꯝꯕ ꯃꯆꯥ ꯑꯃ ꯊꯝꯕꯤꯌꯣ ꯇꯝꯕꯜꯁ ꯃꯆꯥꯒꯨꯝꯕ ꯀꯩꯒꯨꯝꯕ ꯍꯥꯏꯔꯁꯤꯅꯦꯀꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯉꯁꯥꯏ ꯃꯔꯤꯑꯅ ꯑꯩꯅ ꯍꯥꯏꯖꯈꯤꯁꯦꯀꯣ ꯌꯨꯝꯅꯦꯀꯣ ꯁꯤꯒꯤ ꯑꯩꯈꯣꯏꯀꯣ ꯌꯨꯝꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯁꯦ ꯁꯤꯗ ꯂꯩꯔꯦꯀꯣ ꯏꯁ ꯂꯩꯔꯦ ꯋꯦꯁ ꯁꯥꯎꯠ ꯑꯦꯟ ꯅꯣꯔꯠ ꯀꯣ ꯀꯣꯔꯅꯔ ꯃꯔꯤꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯇꯥꯔꯒꯦꯠ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛ ꯀꯣꯔꯅꯔ ꯃꯔꯤꯁꯦꯀꯣ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ 4 ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯒꯦꯅ ꯈꯜꯂꯒꯗꯤꯀꯣ ꯑꯗꯣ ꯁꯤꯁꯤꯅ ꯀꯩꯅꯣ ꯂꯩꯔꯦꯀꯣ ꯀꯩꯅꯣ ꯁꯥꯎꯠ ꯏꯁ ꯀꯣ ꯁꯥꯎꯠ ꯏꯁ ꯂꯩꯔꯦ ꯁꯤꯗ ꯅꯣꯔꯠ ꯏꯁ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗꯅ ꯅꯣꯔꯠ ꯋꯦꯁ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗꯅ ꯁꯥꯎꯠ ꯋꯦꯁ ꯂꯩꯔꯦꯀꯣ ꯀꯣꯔꯅꯔ ꯁꯤꯒꯤ ꯃꯄꯥꯁꯤꯗꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣꯅꯤꯀꯣ ꯍꯥꯏꯗꯤ ꯃꯥꯏ ꯃꯄꯥꯁꯦ ꯀꯩꯅꯣ ꯍꯥꯏꯐꯦꯠꯇꯪ ꯑꯩ ꯀꯩꯅꯣ ꯍꯥꯏꯖꯔꯛꯀꯦꯀꯣ ꯁꯣꯝꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯈꯥꯒ ꯃꯃꯥꯡꯒꯒꯤ ꯇꯥꯏꯅꯕ ꯀꯣꯔꯅꯔꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯐꯥꯏꯔ ꯏꯂꯤꯃꯦꯟꯅ ꯔꯤꯄ꯭ꯔꯦꯖꯦꯟ ꯇꯧꯋꯦꯀꯣ ꯐꯥꯏꯔ ꯃꯩꯀꯣ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯥꯎꯠ ꯋꯦꯁ ꯀꯣꯔꯅꯔꯁꯦ ꯑꯩꯈꯣꯏ ꯂꯥꯏꯟꯊꯧ ꯂꯥꯠꯄ ꯈꯣꯠꯄ ꯍꯥꯏꯗꯤ ꯀꯩꯅꯣꯒꯤ ꯃꯄꯥꯁꯤꯅ ꯍꯥꯏꯗꯤ ꯑꯔꯠ ꯑꯦꯂꯤꯃꯦꯟꯅ ꯔꯤꯄ꯭ꯔꯦꯖꯦꯟ ꯇꯧꯋꯦꯀꯣ ꯁꯤꯗꯅ ꯑꯦꯌꯔ ꯑꯦꯂꯤꯃꯦꯟꯅꯀꯣ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯑꯣꯏ ꯀꯩꯅꯣ ꯑꯋꯥꯡꯑꯣꯏ ꯀꯩꯑꯣꯏ ꯇꯧꯕꯁꯤꯅꯀꯣ ꯑꯗꯨꯒ ꯅꯣꯔꯠ ꯏꯁꯅ ꯋꯥꯇꯔ ꯑꯦꯂꯤꯃꯦꯟ ꯀꯣ ꯂꯥꯏ ꯂꯥꯠꯄ ꯈꯣꯠꯄ ꯃꯄꯥ ꯌꯥꯝ ꯐꯩꯀꯣ ꯁꯥꯏ ꯀꯥꯟꯁꯦ ꯍꯥꯏꯗꯤ ꯍꯪꯉꯛꯄ ꯀꯣꯏꯁꯟꯁ ꯌꯥꯎꯋꯦ ꯂꯣꯏꯅ ꯍꯟꯕ ꯉꯝꯗꯦꯀꯣ ꯑꯗꯨꯅ ꯅꯣꯔꯠ ꯏꯁꯀꯤ ꯀꯣꯔꯅꯔꯒꯨꯝꯕꯗ ꯂꯥꯏ ꯂꯥꯠꯄꯤꯌꯣ ꯍꯥꯏꯗꯤ ꯁꯤꯁꯤꯅ ꯍꯥꯏꯗꯤ ꯕꯦꯁꯅꯦ ꯑꯗꯨꯝ ꯃꯅꯤꯡ ꯑꯣꯜꯂꯒ ꯑꯩꯅ ꯈꯣꯏꯔꯝꯕ ꯃꯇꯝꯗ ꯃꯃꯥꯡ ꯑꯣꯜꯂꯒ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯈꯣꯏꯔꯝꯕꯤꯕ ꯑꯗꯨꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯀꯩꯅꯣ ꯁꯤꯗ ꯂꯥꯛꯏꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯀꯩꯅꯣꯁꯦ ꯍꯥꯏꯗꯤ ꯉꯁꯥꯏ ꯍꯥꯏꯗꯤ ꯀꯣꯔꯅꯔꯁꯦ ꯉꯁꯥꯏꯒꯤ ꯑꯔꯠ ꯑꯦꯂꯤꯃꯦꯟꯠꯀꯤ ꯀꯣꯔꯅꯔ ꯁꯥꯎꯠ ꯋꯦꯁ ꯀꯣꯔꯅꯔꯁꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯐꯔꯒꯗꯤ ꯁ꯭ꯇꯦꯕꯤꯂꯤꯇꯤ ꯂꯩꯒꯅꯤꯕ ꯍꯥꯏꯗꯤ ꯁ꯭ꯇꯦꯕꯜ ꯑꯣꯏꯕ ꯏꯃꯨꯡ ꯃꯅꯨꯡ ꯁ꯭ꯇꯦꯕꯜ ꯑꯣꯏꯕ ꯂꯥꯏꯐ ꯁ꯭ꯇꯦꯕꯜ ꯑꯣꯏꯕ ꯊꯕꯛ ꯏꯪꯈꯥꯡ ꯁ꯭ꯇꯦꯕꯜ ꯑꯣꯏꯕ ꯊꯧꯅꯥ ꯂꯩꯕ ꯈꯣꯠꯄ ꯁ꯭ꯇꯦꯕꯤꯂꯤꯇꯤ ꯑꯗꯨꯃꯥꯏꯅ ꯂꯩꯀꯣ ꯋꯥꯇꯔ ꯑꯦꯂꯤꯃꯦꯟꯠꯀꯣ ꯍꯥꯏꯗꯤ ꯄ꯭ꯌꯨꯔꯤꯐꯤꯀꯦꯁꯟꯁ ꯀꯣ ꯁꯤꯗ ꯂꯥꯛꯏꯁꯦꯀꯣ ꯍꯥꯏꯗꯤ ꯁꯤ ꯂꯩꯅꯀꯣ ꯑꯦꯅꯔꯖꯤ ꯐꯠꯇꯕꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯆꯠꯍꯜꯂꯒ ꯍꯥꯏꯗꯤ ꯑꯐꯕ ꯑꯦꯅꯔꯖꯤꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯑꯦꯇ꯭ꯔꯦꯛ ꯇꯧꯅꯕ ꯑꯗꯨꯒ ꯐꯥꯏꯔ ꯑꯦꯂꯤꯃꯦꯟ
ꯏꯁꯥꯁꯤꯗ ꯄꯦꯁꯟ ꯍꯥꯏꯗꯤ ꯑꯩꯅ ꯀꯩꯅꯣ ꯇꯧꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯂꯩ ꯍꯥꯏꯗꯤ ꯏꯁꯥꯁꯦ ꯅꯤꯡꯍꯟꯅꯗꯅꯕ ꯇꯟꯗꯅꯕ ꯈꯣꯠꯇꯅꯕ ꯑꯗꯨꯝꯕ ꯃꯌꯥꯝꯒꯤꯅꯤꯀꯣ ꯁꯤꯗ ꯁꯤꯟꯐꯝꯁꯦ ꯑꯗꯨꯒ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯅꯀꯣ ꯑꯦꯌꯔ ꯑꯦꯂꯤꯃꯦꯟꯁꯤꯅꯀꯣ ꯍꯥꯏꯗꯤ ꯆꯦꯟꯖꯦꯁꯀꯨꯝꯕ ꯂꯥꯛꯄ ꯈꯣꯠꯄ ꯍꯥꯏꯗꯤ ꯃꯨꯚꯃꯦꯟ ꯆꯦꯟꯖꯦꯁ ꯅꯨꯡꯁꯤꯠꯁꯦ ꯄꯥꯏꯗ꯭ꯔꯥ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯃꯨꯛ ꯄꯥꯏꯊꯣꯛꯄ ꯄꯥꯏꯁꯤꯟꯕ ꯈꯣꯠꯆꯤꯟꯕ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯍꯥꯏꯗꯤ ꯆꯦꯟꯖꯀꯨꯝꯕ ꯂꯥꯏꯐꯇ ꯆꯦꯟꯖꯀꯨꯝꯕ ꯄꯣꯔꯛꯀꯦ ꯈꯣꯠꯀꯦ ꯍꯥꯏꯔꯒꯗꯤ ꯑꯗꯨꯗꯨꯃ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯑꯗꯣ ꯁꯤꯗ ꯑꯩꯅ ꯀ꯭ꯔꯤꯁꯇꯜꯁꯀꯣ ꯀ꯭ꯔꯤꯁꯇꯜꯁꯤꯁꯨ ꯂꯩꯔꯤꯀꯣ ꯑꯩꯅ ꯄ꯭ꯂꯦꯁ ꯇꯧ ꯍꯥꯏꯕ ꯀ꯭ꯔꯤꯁꯇꯜꯁ ꯍꯥꯏꯁꯦ ꯑꯃꯃꯝ ꯃꯆꯥ ꯃꯆꯥ ꯇꯝꯕꯜ ꯁꯤꯒꯨꯝꯕ ꯃꯆꯥ ꯑꯃꯃꯝ ꯍꯥꯏꯗꯤ ꯐꯤ ꯑꯃꯃꯝꯗ ꯀꯤꯔꯒ ꯌꯥꯟꯁꯤꯟꯈꯣꯏ ꯀꯩꯅꯣꯁꯤꯗ ꯀꯣꯔꯅꯔꯁꯤꯗꯀꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯁ꯭ꯇꯦꯕꯜ ꯑꯣꯏꯅꯕꯒꯤꯗꯃꯛꯇꯀꯣ ꯑꯍꯥꯟꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤꯗ ꯂꯥꯛꯑꯁꯤꯀꯣ ꯍꯥꯏꯗꯤ ꯐꯥꯏꯔ ꯑꯦꯂꯤꯃꯦꯟꯠꯀꯤꯗ ꯑꯩꯈꯣꯏꯅ ꯊꯝꯕ ꯌꯥꯕ ꯀ꯭ꯔꯤꯁꯇꯜꯁꯦ ꯑꯩꯅ ꯁꯤꯗꯕꯨꯗꯤ ꯁꯤꯇ꯭ꯔꯤꯟ ꯊꯝꯃꯦꯀꯣ ꯁꯤꯇ꯭ꯔꯤꯟꯅꯦ ꯔꯦꯗ ꯀꯥꯔꯅꯤꯂꯤꯌꯟꯅꯦ ꯔꯦꯗ ꯖꯦꯁꯄꯔꯅꯦ ꯁꯟꯁ꯭ꯇꯣꯟꯅꯦ ꯃꯔꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃ ꯊꯝꯕꯤꯌꯨꯀꯣ ꯑꯔꯩꯕ ꯑꯃꯀꯣ ꯑꯗꯨꯒ ꯃꯊꯪꯒꯤ ꯑꯩꯈꯣꯏꯒꯤ ꯑꯔꯠꯀꯤꯁꯦꯀꯣ ꯑꯔꯠꯀꯤꯁꯤꯅ ꯑꯩꯈꯣꯏꯅ ꯊꯝꯕ ꯌꯥꯕꯁꯦ ꯀꯩꯅꯣ ꯊꯝꯕ ꯌꯥꯏꯀꯣ ꯇꯥꯏꯒꯔ ꯑꯥꯏ ꯊꯝꯕ ꯌꯥꯏꯀꯣ ꯇꯥꯏꯒꯔ ꯑꯥꯏ ꯊꯝꯕ ꯌꯥꯏ ꯑꯗꯒꯤ ꯒ꯭ꯔꯤꯟ ꯑꯦꯚꯦꯟꯆꯨꯔꯤꯟ ꯊꯝꯕ ꯌꯥꯏ ꯀ꯭ꯂꯤꯌꯔ ꯀ꯭ꯋꯥꯔꯠꯁ ꯊꯝꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯦꯛ ꯇꯨꯔꯃꯂꯤꯟꯒꯨꯝꯕ ꯀꯩꯒꯨꯝꯕ ꯁꯤꯗ ꯀ꯭ꯂꯤꯌꯔ ꯀ꯭ꯋꯥꯔꯠꯁ ꯊꯝꯃꯦꯀꯣ ꯍꯥꯏꯗꯤ ꯅꯨꯡꯗꯤ ꯑꯩꯅ ꯍꯥꯏꯈ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯑꯔꯩꯕ ꯑꯃ ꯍꯥꯟꯅ ꯕ꯭ꯂꯦꯛ ꯂꯧꯔꯝꯕꯁꯨ ꯌꯥꯏ ꯀꯩꯅꯣ ꯇꯧꯔꯝꯕꯁꯨ ꯌꯥꯏꯀꯣ ꯑꯗꯣ ꯂꯣꯏꯅꯃꯛ ꯌꯥꯔꯒꯗꯤ ꯊꯝꯕꯤꯌꯨꯀꯣ ꯑꯗꯨꯒ ꯑꯃꯗꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯀꯔꯤ ꯉꯁꯥꯏꯒꯤ ꯅꯣꯔꯠ ꯏꯁ ꯀꯣꯔꯅꯔꯁꯦꯀꯣ ꯑꯦꯌꯔ ꯑꯦꯂꯤꯃꯦꯟꯠꯁꯦꯀꯣ ꯁꯤꯗ ꯊꯝꯕꯁꯦ ꯑꯩꯈꯣꯏꯅ ꯔꯣꯁ ꯀ꯭ꯋꯥꯔꯠꯁ ꯊꯝꯕ ꯌꯥꯏꯀꯣ ꯔꯣꯁ ꯀ꯭ꯋꯥꯔꯠꯁ ꯊꯝꯕ ꯌꯥꯏ ꯃꯨꯟꯁꯇꯣꯟ ꯊꯝꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯂꯥꯁꯀꯤ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯁꯤꯗ ꯂꯩꯔꯦꯀꯣ water ko water element ko sila air element na ko tamase akoina amethyst ka lapis ka sida aina ngasai hanja so aina air se sido ina high ko ado sigidi water ni ko water sida koina thamba ya se moonstone thamba ya natraga hadi rose quartz thamba sida amethyst natraga lapis lazuli gumba kai gumba mai thamba ya ko corner mari gi kai no dile ko nung je ka mai thang nung je smai na tum thamba di grong chel ga ta ho ko lo ba ha bam su lai ne ko ꯐꯤ ꯃꯆꯥ ꯑꯃꯗ ꯍꯥꯏꯔꯁꯦ ꯉꯁꯥꯏ ꯁꯦꯇ꯭ꯔꯤꯟꯁꯦ ꯍꯥꯏꯔꯁꯦꯕ ꯑꯩꯈꯣꯏꯅ ꯁꯦꯇ꯭ꯔꯤꯟꯁꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯈꯥꯒ ꯃꯃꯥꯡꯒ ꯊꯪꯅꯕ ꯀꯣꯔꯅꯔꯁꯤꯗ ꯑꯩꯈꯣꯏꯅ ꯄ꯭ꯂꯦꯁ ꯇꯧꯗꯣꯏꯅꯦꯀꯣ ꯑꯗꯣ ꯁꯤ ꯐꯤꯁꯦ ꯈꯤꯇꯪꯗꯤ ꯆꯥꯎꯔꯦꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯁꯤꯒꯤ ꯁꯥꯏꯖꯁꯤꯗ ꯀꯛꯊꯠꯂꯣ ꯍꯥꯏꯗꯤ ꯑꯩꯅ ꯂꯣꯟꯖꯟꯅꯕꯒꯤ ꯊꯥꯕ ꯑꯣꯏꯅ ꯑꯣꯏꯕꯗꯣ ꯑꯗꯣ ꯁꯤꯁꯦ ꯍꯥꯏꯐꯦꯠꯇꯪ ꯁꯨꯃꯥꯏꯅ ꯌꯣꯝꯁꯤꯜꯂꯦꯗꯅꯀꯣ ꯑꯗꯨꯒ ꯁꯤꯁꯦ ꯂꯪ ꯑꯉꯥꯡꯕꯒꯨꯝꯕ ꯑꯃ ꯀꯤꯔꯒ ꯍꯥꯏꯗꯤ ꯂꯪ ꯑꯉꯥꯡꯕ ꯀꯤꯔꯒ ꯉꯁꯥꯏ ꯌꯥꯟꯕꯗꯣ ꯂꯥꯏꯗꯅꯃꯛꯀ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯃꯊꯛꯇꯣ ꯌꯣꯄꯤ ꯃꯆꯥ ꯑꯃ ꯍꯥꯏꯗꯤ ꯀꯣꯔꯅꯔꯗꯨꯗ ꯀꯥꯆꯤꯟꯗꯨꯗ ꯍꯥꯏꯗꯤ ꯃꯤ ꯎꯗꯅꯕ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯀꯣꯔꯅꯔ ꯊꯥꯖꯤꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯗꯤ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯁꯦꯝꯃꯒ ꯁꯨꯃꯥꯏꯅ ꯌꯥꯟꯕ ꯌꯥꯏꯀꯣ ꯁꯤꯁꯤꯅ ꯐꯤ ꯑꯉꯥꯡꯕꯒꯨꯝꯕ ꯀꯩꯒꯨꯝꯕ ꯇꯧꯕ ꯌꯥꯔꯦꯀꯣ ꯁꯤꯒꯤ ꯃꯆꯨꯗꯅ ꯍꯥꯏꯗꯤ ꯀꯔꯝꯕ ꯇꯧꯕ ꯌꯥꯒꯗꯒꯦ ꯍꯥꯏ ꯃꯇꯝꯁꯤꯗ ꯁꯥꯎꯠ ꯋꯦꯁ ꯀꯣꯔꯅꯔꯁꯤꯗꯅ ꯑꯩꯈꯣꯏꯅꯀꯣ ꯕ꯭ꯔꯥꯎꯟ ꯀꯂꯔꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯏꯀꯣ ꯄꯤꯆ ꯀꯂꯔ ꯕ꯭ꯔꯥꯎꯟ ꯀꯂꯔꯒꯨꯝꯕ ꯀꯩꯒꯨꯝꯕ ꯇꯧꯕ ꯌꯥꯏ ꯁꯣꯝꯗꯅꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯉꯁꯥꯏꯒꯤ ꯑꯦꯌꯔ ꯏꯂꯤꯃꯦꯟꯠ ꯃꯄꯥꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗꯅ ꯑꯩꯈꯣꯏꯅ ꯁ꯭ꯀꯥꯏ ꯕ꯭ꯂꯨꯒꯨꯝꯕ ꯇꯧꯕꯤꯌꯨꯀꯣ ꯂꯥꯏꯠ ꯑꯣꯏꯕ ꯀꯂꯔꯁꯦ ꯈꯤꯇꯪ ꯂꯥꯏꯠ ꯑꯣꯏꯕ ꯀꯂꯔꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯕ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯈ꯭ꯋꯥꯏꯒꯤ ꯀꯩꯅꯣꯁꯤꯗꯅ ꯑꯃꯨꯛ ꯁꯤꯗꯁꯨ ꯂꯥꯏꯠ ꯑꯣꯏꯕ ꯀꯂꯔ ꯇꯧꯕꯤꯔꯣꯀꯣ ꯂꯥꯏꯠ ꯑꯣꯏꯕ ꯀꯂꯔ ꯍꯥꯏꯅ ꯍꯥꯏꯕ ꯑꯉꯧꯕ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯀꯣ ꯑꯗꯣ ꯁꯤꯗ ꯑꯩꯅꯁꯨ ꯐꯤꯁꯦ ꯃꯆꯨ ꯃꯌꯥꯝ ꯊꯝꯃꯦꯀꯣ ꯍꯥꯏꯗꯤ ꯑꯩꯁꯨ ꯊꯝꯕꯒꯤ ꯑꯗꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏꯅ ꯄꯣꯔꯇꯜ ꯅꯨꯃꯤꯠꯇ ꯇꯧꯒꯗꯕ ꯃꯦꯅꯤꯐꯦꯁꯇꯦꯁꯟꯁ ꯑꯗꯨꯒ ꯄꯣꯔꯇꯜ ꯅꯨꯃꯤꯠꯇ ꯍꯥꯏꯗꯤꯀꯣ ꯗꯤꯔꯦꯛꯁꯟꯁ ꯃꯔꯤꯁꯦ ꯍꯥꯏꯐꯦꯠꯇꯪ ꯂꯩꯅꯀꯣ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯒ ꯁꯦꯡꯗꯣꯛ ꯈꯣꯠꯇꯣꯛ ꯇꯧꯔꯒ ꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯄ꯭ꯂꯦꯁ ꯇꯧꯕꯤꯌꯨ ꯄꯣꯠ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯐꯤ ꯃꯆꯥ ꯑꯃꯗ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯇꯦꯝꯕꯜꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯌꯥꯜꯂꯒ ꯊꯝꯒꯦꯔꯥ ꯈꯣꯠꯀꯦꯔꯥ ꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯉꯁꯤꯒꯤ ꯄꯣꯔꯇꯜ ꯅꯨꯃꯤꯠꯇ ꯇꯧꯒꯗꯕ ꯚꯤꯗꯤꯑꯣ ꯄꯣꯔꯇꯜ ꯅꯨꯃꯤꯠꯀꯤ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯏꯕ ꯈꯣꯠꯄ ꯑꯃ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯇꯧꯕꯤꯌꯨꯀꯣ ꯄꯨꯡ ꯍꯥꯏꯈꯤꯕ ꯄꯨꯡꯗꯨꯗ ꯏꯕꯤꯕ ꯈꯣꯠꯄꯤꯕꯀꯣ ꯑꯗꯣ ꯁꯤ ꯂꯩꯔꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ